Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipurda petroleum gi pothok amasung LPG gi awat palaite haina raija gi consumer affairs vibhag na hairi Lok Sabha amasung Vidhan Sabha da nupida reservation pinaba bill Lok Sabha da ngarang pass tawba ngamkhidre amasung Nongsu Bengal Vidhan Sabha gi ahanba tangkak amasung Tamil Nadu Vidhan Sabha mikhal naksilakpaga loinana vote khombagi thabakan khalakli Manipurda petroleum gi pothoksing amasung LPG gi awat palaite miyamna nungnangba pokpiganu haina raija gi consumer affairs food and public distribution gi director K Bono na hairi Imphal gi singmairong da laiba IODL gi Imphal divisional office tangarang pangthokpa pawgi mifam amada Sri Bono na hai Nongsub Asia da thokliba lan asina maram oiduna miyamna petrol diesel amadi sak thongnaba gas LPG phanglaroi haibagi mi paiba tawbiganu Maki bibaki maikaidagi miyamgi tangai fadaba polamsing asi mahusagumna marang kaina phanghanaba darkar leba thabaksing paikhatli haujiksu leba asida hanagum petroleum amasung LPG leptana pusilakli Tonglawbigi thaudok yaningdaba phongdoktuna ngarang mafam kyada wakat mifam chathaki amuko MSF poire lemarol mera paibi apunba Manipur All Manipur Women Voluntary Association amasung kohargi mityang makhada chatharakpa khongjanggi saruk ama oina ngarang numidang Imphal East ki Khurai Lamlongda Mairagi rally lakpada security force ka muknarakpadagi tear gas amasung mokbom kapada mioi khara sokpan nangkhi Imphal East Imphal West Kaksing amasung Thobal jila da ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli adumoinamak Bisnupur jila gi oinadi ayuki pung 5 dagi ayuk pung 10 phawba damak curfew komthokli Security force na Tengnopal jila gi More Police Station na konba border pillar number Budra Taruk amasung Budra Taret ki lonaba mafam amadagi KYKL Sorepa gi miyo ama fare Manipur Police Control Room na thokpa cherol amada faraba miyo asidagi Myanmar gi sel oina lupa lising kun chamanga su phagat pangamki Lebasi gi lemjaningai oiraba Padma Award sing Padma Vibhushan Padma Bhushan amasung Padma Shri Mana Singh mathang sahi gi Ganatantra Divas Palan numita lauthoknabagi damak lakliba July 10 phawbugi manungda mari leinaba se sangsing thajilaknaba raijagi Home Department na hairi Art, Literature and Education, Sports, Medicine, Social Work, Science and Engineering, Public Affairs, Civil Services amasung Trade and Industry na singba tongan-tongan lamsingda award asigidamak jila singi Deputy Commissioner natraga sarkar gi mari leinaba department singi head singi kuthangda mari leinaba se sangsing pisilakadabani hairi tabiriba pawase Akasbani Imphal dagini Lok Sabha amasung Vidhan Sabha da nupida reservation pibagi pukhalakhiba bill Lok Sabha da ngarang pass tawba ngamkhidre apunba sadasya masing saruk ahum thokpagi anhina bill asi ayaba pigadabani punna sadasya 519 saruk yakhiba mifam aduda sadasya 249 na bill adubo ayaba pikhi sadasya 230 na bill asigi mayokta laikhi Parliamentary Affairs Mantri Kiren Rijiju na hai Constitution 131st Amendment Bill 2013 asida The Limitation Bill 2013 amasung The Union Territories Laws Amendment Bill 2013 kamari leinabana Sabhada Bill ani asisu puthoklaroi Sri Rijijuna Birodhibu nupi singda reservation pinaba khudongchaba manghalle haina maral sikhi marak asida Griha Mantri Amit Shah na hairi Lok Sabha da ngarang Congress Trinamool Congress DMK amasung Samajwadi Party na yamna ngakpa maongda Nari Shakti Bandhan Adhiniyam gidamak Constitution Amendment Bill da ayatpa pibadagi Lok Sabha amasung Vidhan Sabha da nupi singi seat 138 reservation tawba yararoi Nongsu Bengal Vidhan Sabha gi ahanba tangkak amasung Tamil Nadu Vidhan Sabha mikhal naksilakpaga loinana vote khombagi thabakan khalakli Tamil Nadu da BJP gi lusingba ke Anamalai amasung MLA Banathi Srinivasan na ngarang vote khomki paumisingda wangangbada ke Anamalai na hai Raijadu da sarkar pairiba DMK na miyamda khudongchaba kaya piba ngamdre Raijadu da BJP amasung sungsinaba kangbuna sarkar pairabadi nupi singi haksel afaba thaknaba ising phanghanbana chingba tongan-tonganba saukhat thorang kaya paikhatkani haina su mahangna makha takhi Nongsu Bengal gi birodhi lusingba Subendu Adhikari Raijagi BJP President Samit Bhattacharya yauna Rajniti lusingba kaya nangarang Raijadu da pangthokpa tongan-tonganba mikhalgi rally singda saruk yakhi BJP lusingba amasung Assam gi Mukhyamantri
Himanta Biswa Sarma Raijyaduda vote khomkhi. Trinamool Congress Luchingbi amasung Mukhya Mantri Mamata Banerjee na ngarang tongan-tonganba mafamsingda vote khomkhi. Tamil Nadu amasung Nongchu Bengal Vidhan Sabha mikhalgi mangoinana Election Commission na sel amasung lupa koti sanipa nungphu manga romgi aina yadaba polam kya phagatkre. Election Commission hai sahi asigi February 16 tagi sanaba hokhiba election seizure management system gi matung ina Nongchu Bengal da lupa koti samari 19 ki yu drug yauna polam kya phagatki. Tamil Nadu dana lupa koti samari 39 romgi polam sing phagatki. Commission hai Mikhal niyom sumna pangthokna baraiza ani sida flying squad team lising manga rom amasung static surveillance team lising manga chahum rom na yengsinbagi thabak chathari. Naval Commanders Conference lising ni kuntaru ki ahan batangkak ngarang New Delhi da losin khre ngaksel mantralogi pauna hai numit marini sathakiba mifam asida Bharat Navy gi infrastructure amasung makhoina thengnari ba khudongcha da ba kayagi matangda kupna khanaki. Mifam aduda Chief of Naval Staff Admiral Dinesh Kumar Tripathi na Bharat Navy gi Maritime Security Strategy release tauki. Admiral Dinesh Kumar na hai mifam asina Navy gi makok thongba officials sing amasung subject matters experts sing gi marakta ngaksil gi lamda khana nainaba amadi thijinbagi tanja ama pikhi. America gi Rashtrapati Donald Trump amasung Iran gi mapan tharo mantri Abbas Araghchi na Strait of Hormuz mapung phana hangdokle haina laukthokre. Social media da thagatpa warol amada Sri Araghchi na wafam asi phongdokladuna hai Lebanon da ceasefire leibaga loinana Strait of Hormuz mapung phana hangdoktuna commercial jahaz sing chatpa yare. Adum oinamak jahaz sing na Iran gi Ports and Maritime Organization na semba lambi chatpagi niyom sing ngakna chatkadabani. Lebanon amasung Israel gi marakta numit 10 ni ceasefire tawnaragani haina America gi Rashtrapati Donald Trump na lauthokraba matungda khongthang asi lokhalapani. Ngasi phongba pause singi maroiba pausingi damak haujik Heirangkhongjam Bhavan leire. Bhavan Thagat Nganthoi Manipur ngasi fongliba pause singda Mukhya Mantri Yumnam Khemchana ukhul chatluba tronglawbe thaudoki mayokta mafam kya da wakat mifam amadi rally sakhiba parliamenta Women's Reservation Bill amasung Lok Sabha seat hengathan bagi bill pass toba ngamkhidabagi pauna tongan ba headline tawduna maruiba pauna fongli Sangai Express Manipuri amasung English edition da Chief Minister Yumnam Khemchana urkhul chatuna tangkhul amasung kuki furup ki mioi singa unakre wari sanaba natana santagi pambai leite haina Chief Minister na fongdoki buwafam ahan ba headline tawri ing tappa hanzil hanabagi namak wari sanaba natana atopa pambai leite haina Chief Minister na fongdoki buwafam huelan pau chegi ahan ba lamai da fongli masiga madre na pau The People's Chronicle gina ahan ba headline ori Lamlong de sakhiba rally da chawna mukna rakpadagi nupi mari sokre haiba pau sanalibak pau chegi ani suba headline tawri nupi gi reservation Lok Sabha seat hengathan bagi bill pass toba ngamkhidre delimitation bill ga nupi gi reservation gi bill ga punsin naba kaidongai da yaroi haina opposition na fongdoki ba wafam pokna from pau chegi ahan ba lamai da fongli Thau amasung sakthong gas marang kaina leiri miyamna pakhatningai leite haina KFNP digi director na fongdoki ba wafam Manipur mel yauna tonga ba pau chek singda maru eba pau ina fongli Makeup thokpa numit realization ban loisin kiba amasung pangthok na kiba gi pau che ayam bada maru eba pau ina fongli rongmei nagagi luching ba ani tambeng thokiba accident da laikida bagi pau tambeng times ta maru eba pau ina fongli Lok Sabha da sit hengathan bagi bill mai thikraba matung center na handokre haiba pau ama senapati da fongba Hills Hornbill Express ki maru eba pau ina fongli Nganthoi Thagatsari Bhavan Aroibada maroiba pau amuk hana Manipur da petroleum gi pothok sing amasung LPG gi award pa leite haina Rajya gi Consumer Affairs Bibhag na hairi Lok Sabha amasung Vidhan Sabha da nupi da reservation pi naba bill Lok Sabha da ngarang pass tawba ngamkhidre amasung Nongchu Bengal Vidhan Sabha gi ahanba tangkak amasung Tamil Nadu Vidhan Sabha mikhal naksilakpaga loinana vote khomba gi thabakan khalakli Paulo Jare